ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯔꯛꯀꯦ꯫ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯒꯤꯅꯤ꯫ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯖꯗꯕꯗꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯆꯥꯅꯕꯁꯦ ꯑꯃꯈꯛꯇꯪ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯆꯪꯉꯒ ꯍꯥꯏꯗꯤ ꯃꯄꯨꯡ ꯑꯣꯏ ꯃꯗꯨꯒꯤ ꯆꯥꯅꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯔꯥ ꯐꯥꯕ ꯋꯥꯠꯄꯅꯤ꯫ ꯑꯗꯨꯅ ꯂꯝ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯒꯤꯁꯦ ꯁꯤꯒꯨꯝꯕ ꯃꯆꯥ ꯑꯃꯗ ꯌꯥꯝ ꯀꯨꯡꯅ ꯊꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯊꯥꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯁꯦ ꯊꯜꯂꯒ ꯑꯗꯨꯝ ꯌꯥꯝꯃꯕꯅꯤꯅꯕ, ꯑꯗꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯆꯔꯥ ꯐꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯤ ꯃꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯅ ꯃꯔꯨꯗꯒꯤ ꯄꯨꯂꯞ ꯍꯨꯟꯖꯤꯟꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯝꯕꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯤ ꯆꯔꯥ 3-4ꯔꯛ ꯁꯨꯔꯦ ꯑꯩꯅ ꯁꯤꯗꯒꯤ ꯆꯥꯔꯤꯁꯦ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯒꯤ ꯍꯥꯎꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗꯤ ꯍꯥꯎꯇꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯇꯩꯁꯨ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯊꯣꯛꯂꯛꯄꯒꯤ ꯀꯥꯂꯦꯟ ꯆꯪꯉꯛꯄꯒꯤ ꯁꯧꯒ꯭ꯔꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯧꯔꯒ ꯊꯣꯡꯕꯗꯨꯒꯤ, ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃꯒ ꯄꯥꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯀꯨꯡꯅ ꯊꯥꯖꯤꯟꯕꯁꯤꯅ ꯐꯪꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯈꯔ ꯀꯥꯟꯅꯕꯒꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗ꯭ꯔꯅ ꯏꯔꯩꯆꯥꯁꯤꯡꯗ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯃꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯑꯩꯒꯤ ꯀꯥꯟꯅꯕꯁꯤ ꯃꯣꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡ ꯃꯇꯥꯡꯁꯤꯗ ꯆꯦꯟꯖꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯏꯔꯩꯆꯥꯁꯤꯡ꯫